Lakhipuronline puthok sabha February ki tang 19 irai numit ki Khomjinba Pao tabirase ahanbada maroiba Pao Manipur ki governor na thakiba matam gi matungina ngarang aroiba numita khulai kya marom pikhanarakre Manipuri lon bo Assam ki district marida chanaba gi bill gazette notification puthok pinaba maifana taksin kre ngasi February ki 19 lebak sen bathungna National Science Day pakthoknare Siko gi matam amagi lubloi oiramba khundrakpam samanda miteina laikidabada awaba phongdorakle Kabui Salang Maiba Training Academy na ahumlak suba chahi gi conference pangthokre amasung body building da mana kya laurakraba Riyazuddin bo mahakna tamlakiba Puinabati ME School gi maikedagi haraute amna okre Hauzik mapungoiba Pao tabirase Aina yadaba khulaising pikhalaknaba Manipur gi governor na haukiba February gi tang 10 thakiba matam gi matungina ngarang cheyol ama phabagi aroiba numita khulai kamarom pikhanarakre hairi ngarang nungthilda ahanba Manipur Rifles ki campus ta laktuna khulai khusinaraba matung pawmising na hangba wahangi pawkhumda arambai tengol ki CMP gi commissioner Munindra Mangang na phongdokibada Yanaba Porakiba Singhi Manungda Manipur gi loiji loya da lairiba khungi khunja singbu Central Force amadi State Force na cheksin la ngaksenba Manipur da santi hanjilakna bahonabada tengol asigi volunteer singna security da mateng piba NRC gi chathariba process mayek sengna khanganba amadi MLR amadi LR Act semdokpa amasung popi thaba pumthing thingnanaba chapsaba thabak lokhatpa haibana chingba Yanaba poraglaba matungda khulai sinabani haina phongdokhi ai di samai noi na ha point manga thar kom nang haje ko akoi point tarunta government of India akoi maruina governor ki thu dagi akoi na hanwari sana dagi hari banga sigi sose pangthok chagani sida legi si government na no separate administration masigi pose moida kuki singna tale piroi haki formal student akoi condition amani na mawata hari bidi sigi pose lai si ko hari ba aduga police ka akoi ga mari ana aba kominaraga bi Samsung development langa bo hona da khoi ni mateng pangba hai bo pose maga adamaina lene aduga akoi gi peripheral area da lairiba maitei gi sigi yumsing natraga mi singdo adugi potu central gi forces amasung state gi forces animakna yamna safe and secure oina thangani haibagi point da adugi su yana ba moile adigi samana magalai masi point yamna kanu oina dum lobi be yai kariuma kokina Hari banga sigi akoi chigi posi pangthok koraba matung chida karimba kukina maitei gi area da natraga maitai da yamna akan mongda khut tharaktana so pan ke do tawraba adoi daragadi arama tingola amona madugi ritale tawnam do namda angam ba khona tawni ba tawba apana tarokdo photo madu government so accept tawni batai ha da adugi photo da yes hai adu lona village volunteer force aduga including Aramai Tingol Yauna, General Amnesty, Laiba, Asigi Taurigo Post, Daya, Asigi Matuta, Piba, Moidu, Akoi, whenever Gomlana, Kabada to High Green Taki, Asigi Laiba Post in Manamoraga, Maduna Maya, some Jarabanina, Madu Bodoko, within Wasni, Adu, the brother of Aramai Tingol, Makatani, Lagini, Adu Lunena, Atarusa Poinda, Apoy Laiba, Aramai Tingol, Hanagi, Moments. Masita karigumba amta problem na henda ba ko dum chachaba adugi potamaga ya balai aduga loina sigi matakta lai se NRC uniform selaga ka doroga ko iramba gi chachaba adu time kom lai ke abagi forum da adu tawi wa hadra aduna maram oraga sigi point taruk ste da aham boina akoi 1 2 3 4 5 6 ni adigi 7 subadana lairiba NRC gi po today da akoi da athu da update ama tawbiraga madugi posi NRC chana do bagi process khore ha bagi ponama khangan ba FMR gi ponama free movement regime gi pot today da makata na changalan ba adagi border fencing chi atu bada
loisanabagi moi go honagani hai ado koi monitor tawjari adu matawri bri yemba loinana 1960 gi MLR Act ki posima akoi semto kandu da madugi makha tarakpada maitei singda hena sapu piba hena kana piba da iduda yengchen binabagi wari ma yanaba adu loinana akoi gi poppy cultivation gi process yamna tuna full swing da moi yo ba muthanabagi pambai horkani aduna drug ka kai da ngausanariba mangi ba angang singgi youth sing se madu kan ba yanaba adu ba point mayam se akoi yanaba tunga ngasi gi hariba tabak se phangthok chabani na mayam thamjage एडवाइस किया कि 7 डेज के अंदर इन लोगों का हथियार वापस लाने को, इसीलिए आज इन लोगों का हथियार जो है वो सरेंडर किया है। सरेंडर करने से भी हमारे मन में ऐसा सोचता है कि शांति आएगा कि नहीं आएगा। हमने सोचा कि अगर कुकी लोग जो है इन लोगों का भी हथियार जो इन लोगों का भी पकड़ना चाहिए। सिर्फ हमारे मणिपुर मैतेई लोगों के हथियार सरेंडर कराने से शांति नहीं लाएगा। Manipuri Youth Front of Assam Maifa General Headquarter gi mihut singna Kasar gi Deputy Commissioner gi kuthangda Assam gi CM da memorandum ama pisinkhre ngarang pisin kiba memorandum aduda asumna palli madudi Assam Assembly da mamang chahi habadi August ki tang 18 kumja lising ani ga kunmari da Assam Language Bill lising ani ga kunmari amendment tawraga Clause 5B hapchinduna Manipuri lonbu Assam gi district mari habadi Kasar Hailakandi Sribhumi amadi Hojai hairiba district mari asida associate official loan oina chatnaragani haina bill pass tawkhibadu Hojik Pao Gazette notification puthok tribasi athuba matamda Gazette notification puthok pinaba ngarang pisin kiba memorandum asida taksin khre memorandum pisin ba aduga mari lenana Maifa gi president Thangjam Brojen na haikibada Assam gi assembly na pass tawkhraba bill asi Hojik Pao Gazette notification puthok tabana maram oiraga Assam ki Manipuri singna government ki thabak thaba yadriba si gazette notification thoklabadi yaragani aduna yamna athuba matamda gazette notification puthokpinaba appeal tawjabani haike ngarang memorandum pisinba aduda Maifa gi chief advisor Saram Merajit VP Tampak Mem Salaudin loinana Soram Thoiba Nongthomba Binod na chingbana sarukja ki hairi Manipuri Youth Front of Assam Maifa na Kasar Deputy Commissioner gi kuthangda Honorable Chief Minister of Assam ni mafam dai khoina memorandum submit tawjai memorandum sigi yam mani hidena ibidi marol de sini ai khoi gi Manipuri language si hokiba chahi gi August ki tang 18 da Assam lenga ki SSA official language oina assembly da pass taw laibak thibadi hojik phawa gazetted notice thok tabana maram oiduna ai khoi Assam na leiba Manipuri khoi gi khudong thiba mayang mayok na khudam oina harabada hojik khani mamang evidence to khiba thabak ki habiti posting ki thabak da Manipuri Assam da riba Manipuri singna madu apply to bi khudong chaw phangdaba asida natna mayam ma thor khadong khudong cha mayam leire asina maram oiduna Manipuri Youth Front of Assam Maifa na Chief Minister gi Honorable Chief Minister gi mafam da ikoi ngasi asi submission memorandum submit tawjari thum matam da gazetted notice thopi duna haiba Assam da riba Manipuri ikoi gi tungdam chatak khudong chaba Constitution safeguard view haiduna language sigi dang tang submission tawjari February gi tang 28 ngarang sagol se namita Kasar gi Badri Manipuri khungang da leiba Bhairab Mahadev Mandir da Mahashivratri gi thorom pangthokre thorom adu da khungang asigi sagnairaba TH Babahan TS Birchandra TS Dilip KH Iboton K Dhirendra na chingba miyoi kya na sarukja ki hari thorom da nat ki oiba jagoi isai amadi pungcholom na chingba chinglem na pangthokre hari
ngasi February gi tang kunipan laibak sin bathungna National Science Day pakthoknari numida sida mahakna kumjali singa makachanipan kunipan gi February gi kunipan da Raman effect puthokhi Bharat ki physicist Dr. Chandrasekhar Venkatraman CB Raman da Raman effect ki damak kumjali singa makachamapan kunthra da Nobel Prize piduna ikai khumnaki National Science Day gi handaki chahi asigi theme di Chaukhatpa Bharat amagi damak Bigyan amasung awonba porakpada Bharat ki nahasing da sakti piba haibasini masina Chaukhatpa amasung masa maromdom lepchaba ngamba Bharat ki thamliba pandam Biksit Bharat ki meeting aloinana Bharat ki science amasung technology gi lamda awonba porakpada naha oiriba singi thodang da meeting thamli National Science Day thoramasi pangthokpagi maroiba pandam di Bigyan gi maroiba amasung masigi application sing miyam da paujal sandokpani Masi chahi khudingi Bharat ki tongan tongan mafam singda Bigyan gi kumai sing pangthoktuna miyam gi nungti gi punsida scientific oiba application singi maroiba sing paujal piri taibang miyoi bagi yaifana na bagi tamak science ki lamda thabak paikhaliba amadi honariba sing pungning thogatpa asina chingpani CB Raman Tamil Nadu gi Brahmin imung amada lising magachanipan marfunipan gi November gi tareta pokhi London da khongset na chatpagi halakpada Mediterranean Mahasagar gi isingi machu ayak pa higok machu oibagi matangda madu atia dagi thaktorokpa machu ni haiba adu mahangna yakhide thawong adu isingda nungsa gi mangal na yeibada mangal gi particle singbo isingi molecule singna chaithokhalakpadagi thokpani haina mahangna utpangamki masidagi mangal gi maramda leptana thijalakpana kumjali singa makachanipan kunipan gi February gi kunipan da mahakna Raman effect puthokhi Haukiba February gi kunmanga leibak pokko numita matam amada ngasigi siko sibu oirakna bahona bada yamna wana siko gi maruoiba luploi singa ayuk nungthil numidang khaidana yamna naksinana punminaduna mitei gi damak chenmina rakhiba marup khundrakpam samanta miteina manung matam chadana ikang kanghaudana laikitabada sikona thamoi songna nungaitaba phongdoragli masiga loinana matam amagi sikona hogolakpada saphonglakpada wamina rakiba luploi asina laikitabada imung manungi awabada su saruk yari hairi mahaki thawaina mapugi laikolda ingna chikna leiruna bagitama Sikogi luploi singna February gi kuntaruk yumsakaisa numita lup asigi mayai loisangda minute ani awaba phongdokre haina Southeast Asia Cultural Organization Sikogi Secretary Publicity Thangjam Inaucha gi cherol amada hairi Kabui Salang Maiba Custom Training Academy Imphal na sinduna Academy asigi ahumlak suba chahi gi conference Bir Tikendrajit Road Talaiba Gandhi Memorial Hall da ngarang pangthokre Thauramda India lenga ki makhada laiba Institute of Cooperative Management ki hanagi director Dr. Kharibam Somorendra na chief guest Academy asigi director Dr. Herojit Khairakpamna Tharumapu Board of Director gi member Madam Panmai Gaichingliu Company asigi advisor Dr. Rajkumar Gunachandra Moirang Multipurpose Higher Secondary School ki senior lecturer Moirang Them Kalpanana mathang sidna guest of honor sing oibiki Training Academy asigi pandamdi miyam pumnamakpu masana masabu thabak pijaba amasung sel thumgi ningtamba phanganba haiba sini Thauramasida self help group ki member sing amadi nupi leader kaya amasu saruk yakhi Chief guest ki warol piraduna Dr. Somorendra haujiki matamda hiram khudingmakta training gi thangai phataba lei haina pankhi President ki warol piraduna Dr. Herojitna nga pijabagi mahutta nga karamna yokani haiba tambibana hena maruoi haiki program gi anchor na senior faculty Dr. Lalit Phairoizam na oiki Dr. Santi Balana taramnokpagi warol piki keynote address na Dr. Khindir Kumar na piki Child artist Pebam Nehana Khongjom Parba Matek amasu khudol tambiki Thauramasigi manung channa handak thoidok hendokna mathauda kathoklaba staff member kharada saktak che piduna ikai khumnaki Body building ilamda tongan tongan mamana mathum kya panglakraba Lakhipur tolen kun khunodagi Riyazuddin bu mahangna tamlakiba school Puinabati ME School da school asigi maigedagi achamba khudol tamduna haraute amna okre February gi kuntarukta school asigi oja makok tonambam Robindro gi thausil makhada pangthokiba thoramda school asigi oja sing mahiroi sing amasung guardian singna lengyan khudol tamduna Riyazuddin bu haraute amna okhi Panbayai December gi kunmari lisingani ga kunmari da
Mr. Arunachal Pradesh Senior Bodybuilding da KG humphumanga ki kangrupta first place aduga December ki kuntaruk lising ani kunmari da Mr. Assam da Classic Bodybuilding Senior gi KG humphumanga ki kangrupta first place amadi championship asida Riazuddin overall bodybuilding gi manasu lawrakhi haire Khomjinba Pao Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar Lengsimbirabu natraga mobile number 939573245 da of Honabiu Khomjinba ma Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana layeng gi damak tongan tongan ba doctor kaya na nimit khudingi layeng gadori Dr. Yusuf F Chaudhary MSENT na nongmaijing khudingi numit jumba pung 12 da Dr. CH Rakesh Singha MS Orthopedic Surgeon na thangja khudingi numtil pung 3 da Dr. Dibojoti Bhattacharya Lepak Pokpa Jumsa Kaisha Sagolchen amadi thangjagi nungthilda Dr. Bikram Bhuya Dentist na nimit khudingi nungthilda Dr. Benjir Ahmed Loskor na nimit khudingi nungthil pung 6 tagi numidangi pung 9 phauba Dr. Puspita Singha na nimit khudingi ayuki pung 9 tagi na ayuki pung 9 aduga nungthil pung 2:30 tagi na pung 3 phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 gi matungda layengga dauri adongi kudong saba matung ina mobile number 8134835398 number asida mangjona na booking tawbinaba well care medicos ki maikete ki khanghalakli Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Manipur gi governor na thakiba matam gi matungina ngarang aroiba numita khulai kamarom pikhana rakre Manipuri lon bo Assam gi district mari da chanaba gi bill gazette notification puthok pinaba maifana taksin kre ngasi February gi 19 lebak sen bathungna National Science Day pakthoknare Siko gi matam amagi lubloi oiramba khundrakpam samanda miteina laikidabada awaba phongdorakle Kabui Salang Maiba Training Academy na ahumlak suba chahi gi conference pangthokre amasung bodybuilding da mana kya laurakraba Riazuddin bo mahakna tamlakhiba Puinabati ME School gi maike dagi haraute anokre Lakhipur online YouTube channel gi online santhok saba nasigi benati matang asidaloi jare Khomjinba Pao tabirasi